बिस्मिल्लाहिर्रहमानिर्रहीम। नुसीजरबा हजरात सिंह नहन उम्री कजा हाइबदी अखोइगी ममांगदा हौख्रबा नमाज सिंह मयाम अमा अखोइदा तोनखिबा नमाज सिंह अदुगी कजा करमैना सिंगनी हाइबगी मतांगदा तरीका मयामदा ताकसखिबा अदुदा कजा सिंबगी मतम मफम मतम सिंह हाइबदुदा ओनबा खरा याउख्रे मसी अखोइना बहाब लैहौदबदगी ओनखिबनी मयामना मदुगिदमक्ता ngakpigani amadi masibu video asi yaukhriba mipum khudingmakta akhoi amuk hanna onnakhriba adugi talafi oiningaigidamakta video asi su yauhansi haina haijari onnakhriba adudi fazargi matamda kaza singbagi matangda haikhiba adu fazargi azal laubadagina numit thokpa matam phauba asigi marakta fazargi sunnat rekat ani amadi faraz rekat ani du adudagi henba atopa ama phauba sonba yade haina haikhibani madu sonba yadriba asi nafal namaz sonba yadabani aduga fazargi karigumba kaza singba tarabadi kari sukaide habadi fajar matam sidasu nafal sonbadi yade adubu kaza singbagi oinadi yai mamangi video dudadi kaza singbasu yade numitho aga kaza singgadabani haina haiki madu onakhre mayamna kakpigani aduna fajargi matam asida kaza singlabasu yai kaza singbada yadaba matamdi matam ahum khaktani madudi numit thoglakpa matam haibadi numit fazargi numit thokpa matam dagina numit thokpa pura loidringai marak makru oiba matam do amadi numit yungkhlakpa matam jo makru oiba matam do amadi numit changba matam hairiba matam ahum sigi atopada eni bi matam amada ikhona kaza singbagi di karisu akaiba leite nafal nama sonba yadaba matamdi asar matung asar nama sonba dagina magrib phauba amadi fazargi azal laubadagina numit thokpa matam phauba ani asida nafal nama sonba diyade tawbutabo kaza nama sonba di masida su dum yai karisu kaide mamangi video da onakhiba adugidamakta mayamda ngakpiyu haina haijari Allah na ikhoi khudingmak amal gi pangal pinabibo isano